Akaswani Imphal Nayani Devi ni pau pajari ahanbada maruoiba pau drug ki mayokta jangchin balan mai pa naba honabada miyamna saruk yabinaba Mukhyamantri Nongthom Birena apil tawri Manipur da ngarang miyoi jangma kunthamari COVID-19 na nabadagi phagalakhi amasung laibak asida COVID-19 dagi naba phagalakpagi jang chada marphudra taruk 10.8 ani yaure Chahi tarani pan ki mathakta leiba miyoi khudimak lemna COVID-19 ki vaccine kapthoknaba thorang paikaliba asida mapung oina naha oiriba singju soidana vaccine kapthoknaba haijari COVID ki akiba leiribana miyamna chikchinba watpagi thong chingtokpiduna yariba makhayumdagi chathoktana lebiyu tangai phadana chathoklabadi face mask sopiyu phutaruki social distancing thambiyu maimit amadi khutcha toina handoktuna tarutana na thambiyu soksoi soidana vaccine kapthokpiyu COVID ka mari leinaba paugu singi damak national helpline number 01123978046 natraga 1075 ta phone tobiba yagani raijagi helpline number na 038524116668 amasung 180034538188 ni COVID-19 dagi ngakthoknaba tangai phataba chan akanglon chingakna chatpinaba theater amasung film gi senior artist Rajkumar Sana Jawbana appeal tawraduna hai Miyambu Rajkumar Sana Jawbana khurumjari nusi jarabi ireicha sing tamchiraba COVID-19 laichittagi kanjanabagi damak aikhoi amuk hana chection bagi phirep longminarsi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta food taruk lapna leibiu hand sanitizer sijinabiu hand wash natraga sapon sijinaduna khutsa sengna hamdokpiu laijet asidagi ngakthoknaba matam gi laingakna piba tangai phadaba channa kanglonsing aikhoi khudingmakna ngakna chanminasi section ba haibesina laijet asi changhandanabagi khwaidagi pharba pambaini mayambu amukka hanna khurumjari Haujik mapung oipa pau drug ki mayokta jangchin balan mai pa anaba honabada miyam humna saruk yabinaba Mukhyamantri Nongthom Birena appeal tawri drug lana sijanaba amasung ain kaina lalonbagi mayokta lepa malengi numit balan ga mari leinana social media da thagatpa warol amada Mukhyamantri na hai raja sita chai hinauriba mahiroi singyauna yu amadi mayai kabani sa sijanabagi chang hengalakli raja sarkarna drug ki samit salaksin bangamnaba thausil semduna akan bathabak paikhatli yu amadi drug sijinabi sang asi Manipur da asuki matik hangalali school saliba mahiro singi marak tasu drug sijinabi sang asi khongrayang hangalakli maramasina tongan ba stakeholders sing haibadi sarkar NGO sing community sing amadi imung manung singa matik chawa thorang sing lokhatmina duna phibamasi laksinaba honaba sangi International Day Against Drug Abuse ki thoram asida ekhoina sangchiliba war against drugs asi henna kanchina sangchina naba ekhoi punna ware amuhana lominarsi Manipur da hokiba pungkun mari da COVID-19 positive oiba miyoi changwa kunthamari naba phagalakpagi chang jada marifu 8.8 ama yaure Rajagi Haksel Bibakna Tokiba Zerol Amada Hai Puna Sample Lising Mari Jama Tara Taruk Test Tobada Mio Jama Humpumat Hoi Positive Oibet Hangaki Positive Oibagi Jang Zada Taran Toidas Mink Marie Anini Hairiba Matam Sida Mio Tara Mangalena Sina Nabadagi Lakide Raja Sida Hoji COVID Ke Apun Bakes Lising Humputare Johum Tara Tare Chure Masi Manunda Lising Humpu Jama Kun Mapan Naba Pakre Puna Mio Lising Amazama Nipan Na Lakidre Hojik active case lising manga chatuk marphu leiri Sikha Mantri Soro Khaibam Rajena Hairi Kumsi Jahigi class 10 amasung 12 parikha fall lakliba July kontrahma to phawi manungda soidana haidok lagani Imphal da ngarang pawmi singa unabad amada Sri Rajena Hai Supreme Court na piki barai amada parikha sing asi July kontrahma to phawbagi mamangda haidok na ba khangan kiba adu thabak do onthokna ba ngamna ba kanna hotnari Promotion Pigada Riba Parikha Sing Asigi Mark Pinabagi Matanga Senkiba Evaluation Committee Amasung Board of Higher Secondary Education Manipur Amadi Council of Higher Secondary Education Manipur Gi Tongan Ba Subcommittee Singapuna Honari Honaminaraba Matungda Mahiro Sing the Mark Pinabagi Niam Sing Semle
श्रीमती सरदा देवीना बीजेपी मणिपुर प्रदेश की अनौबा प्रेसिडेंट ओइरकपदा मुख्यमंत्री नोंथोंबम बिरेन नुंगाइब फोंदोखरे बीजेपी लमलाई मंडलनासु श्रीमती सरदाना प्रेसिडेंट ओइरकपदा नुंगाइब फोंदोरकली प्रधानमंत्री नरेंद्र मोदी ने अयु पुंग 12 आकाशवाणी की मन की बात थौरमदा लेबाक असिगी अमसुंग मपान लमदा लैरिबा भारत मचासिंगदा महाकी पुकनिंगी वा फोंदोकनी मसी थौरम असिगी 64 सुबा एपिसोडनी आकाशवाणी इम्फालनासु प्रधानमंत्री ने वांगांग हेक लोइबगा मदुगी मणिपुरी वहनथोक संदोकनी मणिपुरी वहनथोक असिंग असि निमिदांग पुंग 9 अमुक अना संदोकनी मार पाइते कबुई थादौ माउ अमसुंग तांखुल लोंदना थौरम असि हयेंग संदोकनी थौरम असि आकाशवाणी की चुराचांदपुर LRS तसु संदोकनी ताबिरिबा पावसी आकाशवाणी इम्फालदगिनी लेबाक असिदा हौखिबा पुंग 14 दा कोविड-19 के अनौबा केस 9,9 हेन थेंगनखी नाबा फगलपगी चांगना चादा 43.8 अनि यौरे नौना पॉजिटिव ओइबा अमसुंग एक्टिव केस की मसिंग लेपतना हंधरकली हक्सेल मंत्रालयना हाइरिबा मतम असिदा मियोइ 50 हेना लाइना असिना नाबदगी फगलखी अपुनबा पॉजिटिव केस का येंगनाबदा एक्टिव केस की चांग चादा 1.8 ओइरी इम्फाल ngasi phongba pause singi maru oiba pau singi dama hauji ngangom kiran leire kiran thagachari naini इम्फाल ngasi phongba pause singda maroina phongnariba pau khara panba tarbadi class 10 amasung 12 ki mark pibagi mawong education minister na lauthokkiba Srimati Sarda Devi bu BJP Manipur Pradesh ki nauna president khankiba madi covid kamari lena batai pau sing haibatai sana laibakta vaccine kaptaba makai kaithel phamhalaktaba yai haiba chief minister ki wafamna ahan headline tawri A Sardabu BJP Manipur State Unit की President हाफ करे है वो पावमना पाउसी ऐसी का निश्चित headline तौरी नाहरोल की थौदांगदा ऑफिस मसुंग दुकान सिंग अथुबदा हांगबा होरगनी वैक्सीनेशन की सर्टिफिकेट पाइब खक्तमक पोट लैबा मसुंग योनबा यागने हैबा CM की वफमना बैनर हेडलाइन तौदुन फोंगली वैक्सीन कापगी थोंग सरकारना राजनीति की खुदोंग चाब लौंगनबा नते हैबा MLA H डिंगो की वफम मसु पाउसी ऐसी की अहन बलमाइद फोंगली संगाई एक्सप्रेस मणिपुरी दा क्लास 10, 11, 12 प्रमोशन की असेसमेंट हौरनी हंदक की सही की रैंकिंग लेररोय हैबा एजुकेशन मिनिस्टर S राजन की वफमना अहन हेडलाइन तौरी पॉजिटिव ओइबगी सांग सादा 12.3 ओइखी पुंग 19 की मनुंगदा 15 सिखी 953 फगतकी 954 पॉजिटिव ओइखी हैबा पाउ अमसु पाउसी असि अहन बलमाइद फोंगली पौनफमदा पोट योनबसु लेबसु वैक्सीनेशन सर्टिफिकेट पाहिनबगी मोंगदा लागलगनी हैबा चीफ मिनिस्टर की वफमना अहन हेडलाइन तौरी इराइबाक्ता क्लास 10 अमसुंग 12 परीक्षा सिंगी मार्किंग की मॉडलिटी लाउथोकले यानिंगदब महिरोय सिंगी अखनब परीक्षा सिनगनी हैबा एजुकेशन मिनिस्टर S राजन की वफमना अहन हेडलाइन तौरी इसेल एक्सप्रेस ता कोविड-19 नंबर मोरगा कैंसल तौखरबा क्लास 10 अमसुंग 12 एग्जाम की मार्किंग मॉडलिटी लाउथोकरे हैना अहन हेडलाइन तौरी हुयल लनपाउदा ड्रग ट्रैफिकिंग की मायोक्ता लांथेंगनाखी गनी हैबा चीफ मिनिस्टर की वफमना अहन बलमाइद फोंगली इम्फाल फ्री फ्रेश दा अधिकारी मयम सरदार देवी ना बीजेपी मणिपुर प्रदेश की अनौब प्रेसिडेंट ओइरे हैना हेडलाइन तौदुन फोंगली पीपल्स क्रॉनिकल दा अनौब केस 954 तेनकी मिय 15 सिकी हैना अहन हेडलाइन तौरी संगाई एक्सप्रेस इंग्लिश दा ए सरदार देवी ना बीजेपी स्टेट यूनिट की प्रेसिडेंट ओइरे लाकदर मिखल दा सिट निफु फंगनब होनगदुरी हैबा पाउना हेडलाइन तौरी मॉर्निंग बेल दा एजुकेशन मिनिस्टर ना क्लास 10 अमसुंग 12 एग्जाम की मार्किंग मॉडलिटी सिंग लाउथोकरे हैना अहन हेडलाइन तौरी मणिपुर मेल दा सरकार ना ड्रग लाना सिजनब सिंग लाक्सिनब होनरी हैबा CM बिरेन की वफमना हेडलाइन तौरी नईनी थागतरी किरण लोइसिलकपदा कोविड-19 दगी ngakthoknaba face mask supa futaruk lapna leiba khutsa amadi maimit taru tanana thamba haiba achamba thong ohum asi ngakna chapinaba amuk hana ningsingjari aroibada maruiba pau amu hana drug ki mayokta changchin balan maipa anaba honabada miyamna saruk yabinaba mukhyamantri nongthombam birena appeal tauri Manipur da ngarang miyoi changma kunthamari COVID-19 na nabadagi phagalakhi amasung laibak asida COVID-19 dagi naba phagalakpagi chang chada 43.8 ani eure pauloi jere